ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯉꯁꯤ. ꯍꯧꯔꯒꯦ. ꯆꯥꯛꯈꯣꯝ ꯈꯔ ꯆꯥꯎꯍꯜꯂꯣ ꯍꯥꯏꯔꯣ? ꯀꯩꯅꯣꯍꯦ? ꯉꯝꯖꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯠꯁꯦ ꯈꯤꯇꯪꯗꯤ ꯃꯝꯃꯦꯍꯦ. ꯑꯗꯨꯕꯨ ꯇꯧꯔꯒꯦ. ꯍꯧꯔꯣ. ꯃꯥꯁꯦ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯗꯧꯔ ꯃꯥꯜꯂꯦꯅꯦ. ꯍꯥꯎꯔꯦꯍꯦ. ꯏꯁꯥꯅ ꯊꯣꯡꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ.
sa che a me lo cha sangre cha che a mi de ne lo di cha sangre con cái thôi không vậy cái này ra nào đây
ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ next episode ꯑꯃꯨꯛ ꯐꯖꯕ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ